National Legal Service Authority (NALSA) gi Member Secretary in Charge SC Munghate ka Manipuri ki Chatkhiba IDP kaya ga loinana ngasi Unakhre New Delhi gi 26 Man Singh Road ta leiba Jaisalmer House da ayuki pung tara tabadagi taramathoi fawba unakhiba aduda Churachandpur da hangba license gun ki dukan ama kumja lisingani kunhumdoi gi May ahumda kuki singna lut tawkiba amadi madugi matung dynamite sizinaduna uful olhan kraba dukan adugi mapu Naurem Ibomcha maitei gi loinabi Naurem Ongbi Rojita yauna RK Kedarsana RK Sophia Dr. N. Subhas Maitei Oken Maitei Thongam Lili Leima Amadi Delhi da Leiba Hizam Hiramanina Sarukya ki hairi Unabaduda IDP Singi Maikei digi thamkiba point kun yauba wafam kupna khananaina ki madugi matung SC Munghate ka Supreme Court ki Justice Bhushan Ramkrishna Gawaiga ngasi unabada point kun adugi manungda akhanaba point khara soidana pukhatlagani haiba thajaba piraki haina Delhi da leiriba social activist Hizam Hiramanina phongdurakli Chahi sujilaklaba asina maram oiraga Manipur gi lairiba IDP singbu maidai IDP singbu mahut siladuna ai gi mangda laibiriba ise gi maming ise rosta kawi nakanda laiba ise si maming na ise Sophia kawi ise Sophia amadi ise rosta gi team na laaga Manipur gi IDP singbu represent tawraga ngasi mak nalsa gi member secretary of nalsa akoi meeting tawba unajabu loijare masida akoina 20 points of demand IDP singi demand thamli masigi demand si 45 minutes changna masa khaina amaga nainamina matungda masigi 45 minutes changna nainariba meeting sigi 20 point demand si hauji ayuki pung 13 daba matamda Chief Justice of India Supreme Court ki gabaiga unaduna meeting khanana matungda 20 points of demand si kari action oina lokhatpa yabagi IDP singi damakta maitei gi damakta kai action tawba yabagi haibadu khanai nainarage haibagi achet pathaja bathambirai